ngasi phongkibase phongsing amasum thokiba thawdo wathoksingi maru ebe I pausing khongwacharaga Manipur top channel gi maikedi ma'am da share tawjaraki ahanbada Quran gi verse kunga taruk lawthoknaba wafam pukhalakhiba miyoi lupa lising yankai fine thinanaba khangankhre Quran gi verse kunga taruk lawthoknaba Supreme Court ta petition tharakhiba Sia Waqf Board ki hanagi chairman Syed Wasim Rizavida fine on the Lupa Lishian Kaitina Bakan Supreme Court and Intokaba Numita Satakiba hearing the Mio Eduna, Pukalakibo Wapamadudi, Quran Gimanung the Yari, Islamist terroristina, Islam lining Satabada Sawatpa, Haina Loba, Bursing a dut Lautoka the Bene, Adugumba bursing a dut leva asigi lo Tugaiba Nika Tambada, Sing Naba, Levaki Apun Magi Saktam the Akaiba Pibini Haina Pukalaki, Supreme Court ki Justice. Rohinton F. Narimana hai petition asi wathok oigadaba amani Justice B.R. Gabai amasum Harisikesh Royaba bench aduna petitioner gi ukil section wasu thamki bench aduna khan kibida petition asi makha sathaba pambra madugidamak nangna kari hainingi hainisu hangki senior advocate R.K. Raizadana petition adu withdraw tobigi muhutta submission toba pamki Rasdadana hai asigumba bursing asina kanagumba singda lana wahantok chalan kibayai nungi oibo wakhalon aduda satana aran mongda wahantok pipa sumde hairi Rajadana makhatana wayal piraduna hai Indian Constitution ki article kunga magi matungina bursing asi ngaksin mangamde Islamist organization singna burs asibu miyoy amaga hangoina hanba amasum aki akhang pina na balamda sijinai Islamist terrorist singna Quran na thazadaba miyoi singi mathakta attack sa thanaba thoksil ama oina paikali Supreme Court ki bench aduna petition asi namthabiba amasum fine thinana ba hairakpa asida nungaitaba phawi hairi nakal amaromda Raja Academy gi founder member Syed Nurina hai Supreme Court na Waqf Board ki hanagi chairman Rasniba tharakiba petition adu laukthoktabada apianba phawi loinana petition adu dismiss tawkiba maram sai haiki Islam gi lainingbu thajabaga loinana yokhatnaba hotnaba organization ama oina Islam gi mayokta natragana Quran gi mayokta petition ama thangalakpa adubo Supreme Court na dismiss tawbaga loinana fine thinanaba khanganba haibis miyam gi apamani hairinasu pawaman makhatana fongdorakli Makasa trak po na masum maragtana yam namak lebak thiba to papawamana Myanmar lanmina asibak sang launana ba dollar marfuga mga piyu haina imung manunggi miyoy singda hairakre Myanmar da lanmina lengak paisin kiba matung lamda maduda democracy hanjin hanana ba akan mo khongjang sangsilakpada laikhidraba miyoy singa haksang lauge hairabadi dollar marfuga mga pigidabani haina imung manunggi miyoy singda khangalakre Assistant Association for Political Prisoners AAPP Koba Group Amana Fongdorokibada Bago City the Miam Yahu Lakpadagi Lanmina no my capada miyoi marfugani toigi punsi manki Irai numita tokiba taudo adura laikidraba miyoi singa haksang lobotarabadi high river senpamadu pinanaba kangalakibani haidi AAPP ki report matung ina Myanmar lanmigi mayokta khongjang sangsilakiba miyoi sing tan khainaba assault rifle rocket Tropellet grenade amasum hand grenade sing lanmina sizinaki min ohobu singna CNN da paudam khibada bago gi akoibda leiba khungang singda mi leiba ngamdabadigi senakre adumainamak miyoi khardi mafam adu lehori makoi ka hena khudong thiba phibam da leiri bago university gi mairoi amana Facebook da thagalakhiba post amagi matungina Myanmar lanmina si baksang ama lobda dollar marfuga manga piyu haina fongdorakli hairiba senpham adu Myanmar gi court puthoklabadi lakh amaga lising kun oigani hairi hairiba paw adu radio Free Asia na piba report su manai haina CNN fongdorakli Myanmar state na salaiba Global New Life ta lanmisina hai bago da miyoi kya lanmina akan ba attack sa tharaki khongjang sangsinba sing aduna petrol bomb handmade gun arrow amadi hand grenade nasingba sijinaduna lanmide attack sa tharaki nakal anigi marakta khut thonabada miyoi kya sikre hainasu Global News Live na report tawrakli irai numida thokiba thawdo aduna maram oiraga malem gi mafam kya dagi yaningda fongdorakre Myanmar da leba US embassy kaukhatuna wangpang satakre nakal amaromda bago da lanmina khongjang sangsilakpa miyoi singi mathakta lanpham amagum khulai sijinaki maduna maram oiraga misam kya gi punsi manghan khre haina US embassy na numaijing numita fongdoke
ꯑꯃꯁꯨꯡ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯇꯦꯟꯇꯛꯄ ꯄꯥꯎ ꯈꯔꯒ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦ ꯔꯥꯖꯁꯊꯥꯟꯒꯤ ꯕꯔꯟꯗ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯦ ꯀꯥꯔꯐ꯭ꯌꯨ ꯊꯝꯖꯤꯟꯈ꯭ꯔꯦ ꯏꯟꯇꯔꯅꯦꯠ ꯁꯔꯚꯤꯁ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ ꯔꯥꯖꯁꯊꯥꯟꯒꯤ ꯔꯥꯕꯟ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯆꯥꯕ꯭ꯔꯥ ꯇꯥꯎꯟꯗ ꯉꯁꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯂꯛꯄꯗꯒꯤ ꯒꯥꯔꯤ ꯑꯃꯁꯨꯡ ꯗꯨꯀꯥꯟ ꯀꯌꯥ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯂꯝꯗꯝ ꯑꯗꯨꯗ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯊꯥꯡꯅ ꯊꯤꯜꯂꯝꯕꯒ ꯃꯔꯤ ꯂꯩꯅꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯗꯨ ꯊꯣꯛꯂꯛꯈꯤꯕꯅꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯊꯣꯔꯤꯇꯤꯅ ꯏꯔꯥꯡ ꯑꯗꯨ ꯂꯥꯛꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯀꯥꯔꯐ꯭ꯌꯨ ꯊꯝꯕꯒ ꯂꯣꯏꯅꯅ ꯏꯟꯇꯔꯅꯦꯠ ꯁꯔꯚꯤꯁ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯨꯃꯤꯠꯇ ꯌꯣꯠꯆꯩ ꯊꯥꯡ ꯑꯃꯗꯤ ꯆꯩ ꯄꯥꯏꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯇꯟꯈꯥꯏꯅꯕ ꯍꯣꯠꯅꯕꯗ ꯄꯨꯂꯤꯁꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯀꯌꯥ ꯀꯥꯞꯈꯤ ꯏꯔꯥꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯗꯝ ꯑꯗꯨꯗ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯐꯥꯌꯔ ꯇꯦꯟꯗꯔ ꯑꯃꯁꯨꯡ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯂꯟ ꯊꯨꯝ kaya mang takankhre hairi pau sigi matungina mafam aduda hojik chawna ungkhanaba leiri violence yawba irang adu lakshinanaba akan mathabak lokhatli haina ravangi superintendent of police Binit Bansalalna phongdorakli adumenamak kanglupki irang aduda miyoi kya asu apan nangkhrabage haibagi matangdari official oiba pau phongdorakpa leitri lamdam aduda ahenba force thajinduna loinana Kota Range ki DIG Ravi Gauramsu thawmafam aduda sangshinkre town aduda masing yamlaba miyoising sangsilaktuna lalon itiki mafamsing amadi dukan sing thonglonanaba khangankhi Aliganja amasum Azazagar Nagar Nasingba mafamsingda hauji akanba irang thokli mafam kyada lambi thingba amadi mai thabagi thawong sing sathari Darnawara Circle Station Road Azaz Nagar amasum Aliganja lamdamda leba dukan taragani thairom mai sakre mai kananaba sangsilakpa fire tender amasung miyamna mai thadokhi mai sakraba gari singi manungda mi puba bus car amadi gari masa kya yauri Baran district ki DC na pamdaba thaktok sing thoktanabagidamak Sabra town gi municipal area sin ngarang numidang wainam pung mari degi matam kaktana curfew thamjinkhre madudana tana April 13 fawpa internet service thingjinkre haina paus na makatana phongdorakli loshilakpoina atopa pawmana Brazil the COVID-19 na maram oiraga miyoi lising amaga sanipan sumnagi ahum sikre mem nongmadani siribse sukyama miyoi si mem share tawjarake tentak noina hapsaramage Brazil da hawkiba pung kungi marigi manungda COVID-19 na miyoi lising amaga sanipan sumnagi ahum sienkre report amagi matung ina China na saba COVID vaccine Linchapin kapagi thabak pak sana pekhali adumenamak vaccine aduna sara 54.7 khaktama kanaba phangali haidi Brazil da nauna sandoragli strain virus P1 thengnabada awaba moiragli sinana saba vaccine adusu mapung phana kanaba phangboidri Brazil marem gi oina COVID-19 na khwaidagi sogalaba laiba ama oirakpaga loinana COVID-19 virus ki epicenter ama oiri hawkiba pung kungi mari gi manungda laiba aduda COVID-19 virus anauba case lising kunthragatre thengnakhi haina health ministry gi paw amanasu phongdorakli Latin America da miyoi lak ahumga lising yankhai humdoi laisat asina maram oiraga sikre malem goina mi sibda ani supa thakta laire aduga US na mi khwaidagi yamna siba laiba oire hairi hainasu pausna makhatana phongdoragli du ma hujikoina di matanga solution jarage masum pathok sakibra soikiba lankiba kaya yars mamangak pigani and thank you